ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯦꯊꯕꯤꯒ ꯑꯔꯨꯕꯤꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯟꯅꯩ, ꯂꯨꯍꯣꯡꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯁꯨ ꯈꯔꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯩ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯐꯤ ꯐꯅꯦꯛ ꯈꯔ ꯂꯩꯕ ꯆꯠꯊꯣꯛꯇꯣꯏꯅ ꯍꯥꯏꯗꯅ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯔꯨꯕꯤ ꯍꯣꯏꯗ ꯆꯪꯗꯨꯅ ꯃꯥꯕꯨ ꯀꯧꯏ꯫ "ꯑꯔꯨꯕꯤ, ꯍꯣ ꯑꯔꯨꯕꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯍꯦ?" "ꯑꯩꯗꯤ ꯂꯣꯏꯔꯦ, ꯊꯣꯛꯂꯛꯑꯣ." ꯑꯔꯨꯕꯤꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ "ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯊꯣꯛꯂꯛꯑꯦ." ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯌꯥꯟꯗꯨꯅ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯊꯣꯛꯂꯛꯏ꯫ ꯏꯜꯂꯤꯕ ꯐꯤꯗꯨ ꯁꯦꯝꯗꯨꯅ ꯍꯪꯏ꯫ "ꯐꯤꯁꯦ ꯃꯆꯨ ꯐꯖꯕ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯕ, ꯁꯤꯒꯤ ꯍꯤꯒꯣꯛ ꯃꯆꯨꯁꯤꯕꯨ ꯐꯖꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯕ?" ꯀꯦꯊꯕꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯄꯛꯆꯩꯌꯦ ꯄꯛꯆꯩꯌꯦ, ꯀꯩꯊꯦꯜꯗꯒꯤ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯑꯗꯨꯗꯤ ꯆꯠꯂꯁꯤ." "ꯍꯣꯏ ꯍꯣꯏ." ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯋꯥꯡ ꯄꯥꯡꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯒꯠꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯩ꯫ ꯑꯔꯨꯕꯤꯅ ꯍꯥꯏ, "ꯀꯦꯊꯕꯤ, ꯍꯟꯗꯛ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯏ, ꯃꯗꯨꯗ ꯑꯩꯒꯤ ꯖꯇ꯭ꯔꯥ ꯄꯨꯅꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ꯫ ꯑꯗꯣ ꯃꯗꯨꯗ ꯁꯦꯠꯅ ꯏꯟꯅꯅꯕ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯈꯔ ꯂꯩꯒꯦꯅ ꯈꯟꯕ, ꯑꯗꯨꯒꯤꯅꯤ." ꯃꯁꯤꯗ ꯀꯦꯊꯕꯤꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯔꯨꯕꯤ? ꯅꯪꯗꯤ ꯅꯆꯥꯁꯨ ꯄꯣꯛꯇ꯭ꯔꯤ, ꯀꯔꯝ ꯍꯥꯏꯅ ꯖꯇ꯭ꯔꯥ ꯄꯨꯒꯗꯣꯏꯕ?" "ꯑꯣ ꯑꯗꯨꯕꯨꯔꯣ, ꯂꯨꯍꯣꯡꯗꯣꯔꯤꯕ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ." "ꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯗꯒꯤꯅꯦ ꯐꯅꯌꯥꯝ ꯂꯤꯔꯦꯗ, ꯃꯥꯅ ꯐꯅꯌꯥꯝꯕꯨ ꯍꯜꯂꯝꯒꯅꯤ꯫ ꯍꯟꯗꯛ ꯃꯇꯥꯡ ꯑꯃ ꯆꯥꯔꯗꯨꯅꯅꯦ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯐꯪꯂꯕ, ꯅꯨꯄꯥꯗꯨꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ꯫ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯒ ꯌꯥꯎꯕ ꯉꯝꯒꯗꯧ ꯅꯠꯇ꯭ꯔꯦꯗ, ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤꯗꯣ ꯐꯅꯌꯥꯝꯅ ꯌꯥꯝꯂꯦꯕ." "ꯑꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤꯁꯦ ꯄꯨꯟꯁꯤ ꯈꯔ ꯁꯥꯡꯅ ꯍꯤꯡꯗꯣꯛꯅꯕ ꯇꯥꯔꯦꯅꯦꯀꯣ." "ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯑꯩꯅꯁꯨ ꯖꯇ꯭ꯔꯥꯗꯣ ꯑꯃꯨꯛꯇ ꯄꯨꯍꯧꯒꯦ ꯇꯧꯕ, ꯁꯤꯗꯤ ꯏꯆꯥꯃ ꯄꯣꯛꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯔꯝꯂꯣꯏꯅ." "ꯀꯥꯏꯔꯔꯣꯏ ꯀꯥꯏꯔꯔꯣꯏ, ꯑꯗꯨꯝ ꯌꯥꯏꯑꯕ꯫ ꯑꯗꯣ ꯑꯔꯨꯕꯤ, ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯅ ꯄꯥꯝꯖ ꯃꯈꯩ ꯂꯩꯌꯣ ꯍꯥꯏꯅꯅꯦ ꯁꯦꯜꯒ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ, ꯑꯩꯁꯨ ꯍꯦꯛꯇ ꯂꯩꯊꯔꯒꯦ ꯈꯜꯂꯤ." ꯑꯔꯨꯕꯤꯅ ꯈꯨꯝꯃꯤ, "ꯑꯩꯒꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣꯗ, ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯁꯦꯜ ꯈꯔꯗꯨꯅꯤ ꯄꯨꯔꯛꯂꯤꯕꯁꯤ ꯀꯦꯊꯕꯤ꯫ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯉꯥꯡꯅꯕ ꯑꯃ ꯏꯋꯥ ꯋꯥꯏꯗ꯫ ꯑꯩꯅ ꯉꯔꯥꯡꯗꯣ ꯑꯩ ꯉꯁꯤ ꯀꯩꯊꯦꯜꯗ ꯐꯤ ꯐꯅꯦꯛ ꯈꯔ ꯂꯩꯕ ꯆꯠꯀꯅꯤ, ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯔꯨꯔꯦ꯫ ꯁꯦꯜ ꯈꯔ ꯅꯤꯔꯨꯕꯒꯤ ꯑꯃꯨꯛꯇꯣꯏꯕ ꯃꯥꯅ ꯏꯁꯧ ꯂꯥꯡꯉꯛꯈꯤꯕꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯔꯅꯤ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯔꯨꯕꯤ, ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ, ꯃꯥꯒ ꯌꯥꯝꯅ ꯈꯪꯉꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯇꯧꯈ꯭ꯔꯤꯕ꯫ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯏꯅꯒ ꯅꯨꯡꯁꯤꯅꯍꯧ ꯐꯪꯈꯤꯗꯦꯗ, ꯈꯪꯅꯕ ꯍꯧꯕꯒ ꯑꯗꯨꯝ ꯐꯠ ꯆꯦꯟꯈ꯭ꯔꯦ, ꯐꯠ ꯂꯥꯎ ꯂꯨꯍꯣꯡꯉꯤ." "ꯂꯨꯍꯣꯡꯕ ꯍꯥꯏꯔꯒ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯕ ꯂꯩꯏ." "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ, ꯇꯥꯃꯨ ꯇꯥꯁꯤꯗꯅ." ꯀꯦꯊꯕꯤꯅ ꯄꯥꯎ ꯇꯝꯃꯤ꯫ "ꯑꯗꯨꯕꯨꯔꯣ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯍꯥꯟ ꯂꯨꯍꯣꯡꯈꯤꯕ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯂꯛꯄꯗ ꯑꯎꯟꯄꯣꯠꯀ ꯀꯌꯥ ꯌꯥꯎꯔꯛꯇ ꯃꯥꯜꯂꯦ꯫ ꯃꯤꯅ ꯅꯤꯟꯐꯨꯡ ꯅꯤꯟꯐꯨꯡ ꯉꯥꯡꯅꯕ ꯑꯩ ꯇꯥꯏ꯫ ꯑꯎꯟꯄꯣꯠ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯅꯦ ꯇꯣꯝꯕꯤꯅꯅꯦ ꯏꯁꯧ ꯇꯧꯕꯗ ꯂꯣꯏꯔ ꯃꯥꯜꯂꯤ." ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ "ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯩꯗꯤ, ꯏꯅꯦ ꯇꯣꯝꯕꯤꯗꯤ ꯃꯐꯠ ꯑꯃ ꯇꯧꯕꯅꯤ, ꯊꯑꯣꯏꯅ ꯑꯩꯒꯤꯗꯒ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯀꯥꯏꯁꯦ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯐꯤꯌꯥꯟꯈꯣꯛꯀꯥꯁꯦ ꯆꯥꯎꯃꯜꯂꯤꯒ ꯄꯤꯛꯃꯜꯂꯤꯒ, ꯄꯨꯈꯝ ꯁꯦꯡꯒꯥ ꯃꯁꯤꯡ ꯁꯨꯅ ꯍꯥꯞꯄꯤꯒ ꯍꯥꯞꯇꯦꯒ, ꯑꯃꯨꯛꯇꯣꯏꯕ ꯆꯦꯠꯇ꯭ꯔ ꯀꯨꯞꯇ꯭ꯔꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯈ꯭ꯔꯕ꯫ ꯀꯦꯊꯕꯤ, ꯃꯥꯅ ꯍꯥꯏꯅꯦ, ꯍꯌꯦꯡ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯗꯗꯤ ꯅꯨꯄꯤꯗꯣ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯍꯜꯂꯛꯀꯅꯤ, ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯂꯦꯟꯅꯒꯅꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤ ꯄꯣꯠꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯎꯟꯄꯣꯠ ꯈꯖꯤꯛꯇ ꯎꯜꯂꯛꯑꯕ꯫ ꯍꯣ ꯃꯥꯅ ꯀꯥꯖꯔꯤꯕ ꯃꯐꯠꯇꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯎꯜꯂꯛꯇꯦ ꯍꯥꯏꯗꯅ ꯋꯥ ꯋꯥ ꯂꯥꯎꯔꯦꯗꯅ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅ ꯁꯥꯖꯅꯤꯡꯂꯤꯕ, ꯈꯪꯗ꯭ꯔꯗ ꯑꯩ ꯀꯂꯛ ꯇꯨꯝꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ, ꯏꯁ ꯃꯉꯛ ꯀꯥꯏꯗꯣ ꯊꯦꯛꯀꯠꯂꯗꯅ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯗꯨꯅ ꯑꯁꯨꯝ ꯆꯠꯄꯅ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯂꯤ꯫ "ꯑꯔꯨꯕꯤ, ꯀꯩꯊꯦꯜꯗ ꯌꯧꯁꯤꯜꯂꯛꯑꯦꯁꯦ, ꯑꯁꯣꯝꯒꯤ ꯐꯤ ꯐꯅꯦꯛ ꯌꯣꯟꯕ ꯄꯣꯠꯐꯝꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯉꯁꯤ." "ꯍꯣꯏ ꯍꯣꯏ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯤ ꯐꯅꯦꯛ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯆꯪꯉꯤ꯫ ꯑꯔꯨꯕꯤꯁꯨ ꯀꯦꯊꯕꯤꯁꯨ ꯐꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯈꯟꯕ ꯍꯧꯏ꯫ ꯑꯔꯨꯕꯤꯅ ꯀꯦꯊꯕꯤ ꯁꯤꯁꯦ ꯐꯖꯕ꯭ꯔꯥ? ꯃꯆꯨꯁꯦ ꯈꯤꯇꯪꯗꯤ ꯋꯥꯎꯃꯟꯗ꯭ꯔꯥ? ꯈꯔꯗꯤ ꯋꯥꯎꯔꯦ, ꯑꯗꯣ ꯏꯪꯅ ꯂꯦꯝꯅꯗꯤ ꯐꯖꯩꯗ꯫ ꯑꯩꯗꯤ ꯃꯆꯨ ꯑꯋꯥꯎꯕꯗꯤ ꯀꯌꯥ ꯄꯥꯝꯗꯦ, ꯑꯌꯥꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤ ꯌꯦꯡꯉꯨ, ꯁꯤꯅ ꯃꯆꯨ ꯈꯔ ꯌꯥꯛꯏ꯫ ꯀꯗꯥꯏ? ꯃꯗꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯄꯣꯠꯐꯝ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯄꯥꯝꯕ ꯈꯜꯂꯤ꯫ ꯐꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯅꯦꯛ ꯑꯃꯨꯛ ꯈꯜꯂꯤ꯫ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯖꯕ ꯂꯩ ꯃꯆꯨꯒꯤ ꯃꯆꯨ ꯑꯌꯥꯛꯄ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯦꯊꯕꯤꯅ ꯍꯥꯏ, ꯑꯔꯨꯕꯤ ꯁꯤꯒꯤ ꯐꯅꯦꯛꯁꯤꯃꯗꯤ ꯐꯅ ꯐꯖꯔꯤꯕꯣ? ꯑꯩꯗꯤ ꯁꯤ ꯌꯥꯝ ꯄꯥꯝꯂꯤꯕꯣ? ꯑꯩꯁꯨ ꯁꯤ ꯄꯥꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯃꯆꯨ ꯍꯥꯏꯕꯗꯣ ꯊꯣꯛꯏ, ꯂꯪꯇ꯭ꯔꯤꯛꯀ ꯂꯪꯉꯗꯅ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ, ꯑꯩꯅꯁꯨ ꯄꯥꯝ ꯅꯪꯅꯁꯨ ꯄꯥꯝ꯫ ꯑꯔꯨꯕꯤꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤꯗꯨꯗ ꯍꯪꯉꯤ, ꯏꯆꯦ ꯁꯤꯒꯤ ꯐꯅꯦꯛꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯇꯩ ꯂꯩꯔꯣꯏꯗ꯭ꯔꯥ? ꯏꯕꯦꯝꯃ ꯂꯩꯔꯣꯏꯕꯣ, ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯝꯂꯅꯤꯌꯦ꯫ ꯀꯦꯊꯕꯤꯒ ꯑꯔꯨꯕꯤꯒ ꯌꯦꯡꯅꯩ, ꯍꯥꯏꯅꯩ ꯑꯃꯨꯛ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯔꯨꯕꯤ? ꯁꯨꯝꯗꯧꯔꯁꯤ, ꯅꯪꯅ ꯑꯣꯏꯅ ꯍꯦꯛ ꯂꯩꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯏꯅꯔꯒ ꯁꯦꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯅꯤ, ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯦ꯫ ꯋꯥ ꯇꯞꯅ ꯇꯞꯅ ꯉꯥꯡꯅꯩ꯫ ꯐꯤ ꯐꯅꯦꯛ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯗꯨꯗ ꯉꯥ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯑꯔꯨꯕꯤꯅ, ꯀꯦꯊꯕꯤ ꯑꯩꯗꯤ ꯉꯥꯁꯤ ꯎꯔꯒ ꯉꯥ ꯊꯣꯡꯕ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯏ ꯇꯧꯔꯤꯁꯦ꯫ ꯆꯥꯅꯤꯡꯂꯒꯅ ꯍꯦꯛ ꯂꯩꯔꯨꯗꯅ, ꯁꯦꯜ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯎꯏꯗ, ꯉꯥꯁꯤ ꯌꯦꯡꯉꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ꯫ ꯑꯔꯨꯕꯤꯅ ꯉꯥ ꯌꯦꯡꯉꯤ, ꯂꯩꯔꯤꯕ ꯉꯀ꯭ꯔꯥꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯉꯀ꯭ꯔꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ, ꯆꯥꯎꯁꯨ ꯐꯅ ꯆꯥꯎꯔꯦ꯫ ꯏꯅꯦ, ꯉꯀ꯭ꯔꯥꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ? ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯔꯨꯕꯤ ꯅꯪꯒꯤꯁꯤꯕꯨ ꯉꯀ꯭ꯔꯥꯁꯤ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯀ꯭ꯔꯥꯁꯤꯅ ꯍꯥꯎꯅꯤꯌꯦ, ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯁꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯇꯧꯕ꯫ ꯑꯩꯒꯤꯗ ꯁꯣꯏꯖꯤꯟ ꯈꯔꯁꯨ ꯂꯩꯍꯧꯋꯦ, ꯉꯀ꯭ꯔꯥꯁꯦ ꯁꯣꯏꯖꯤꯟꯒ ꯊꯣꯡꯁꯤ, ꯍꯦꯛ ꯂꯩꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯉꯥꯗꯨ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯔꯨꯕꯤꯅ ꯀꯦꯊꯕꯤ ꯍꯣꯏꯗ ꯆꯠꯇꯨꯅ, ꯀꯦꯊꯕꯤ ꯅꯪꯅ ꯉꯁꯥꯏ ꯁꯣꯏꯖꯤꯟ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯧꯅꯦ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦ꯫ ꯀꯦꯊꯕꯤꯅ, ꯑꯔꯨꯕꯤ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯉꯛꯑꯣ꯫ ꯑꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯀꯦꯊꯕꯤꯅ ꯍꯥꯏ, ꯑꯩꯕꯨ ꯃꯗꯨꯒꯤ ꯁꯣꯏꯖꯤꯟ ꯈꯔꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯊꯝꯈꯤꯕꯗꯨꯕꯣ? ꯁꯣꯏꯖꯤꯟꯕꯨ ꯀꯗꯥꯏ ꯊꯝꯅꯤ ꯍꯥꯏꯕꯒꯦ, ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯀꯦꯊꯕꯤꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯣꯏꯖꯤꯟ ꯊꯤ꯫ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯝꯃꯤ, ꯃꯗꯨ ꯂꯧꯊꯣꯛꯇꯨꯅ, ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯄꯨꯈ꯭ꯔꯣ, ꯌꯥꯝꯅꯗꯤ ꯅꯠꯇ꯭ꯔꯤ, ꯌꯥꯔꯅꯤ ꯁꯤꯈꯩꯁꯤꯅ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯗꯕꯅꯤ꯫ ꯉꯥꯏꯈꯣꯅꯦ ꯑꯔꯨꯕꯤ, ꯁꯣꯏꯖꯤꯟꯁꯤ ꯎꯔꯒ ꯑꯩꯗꯤ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯣꯛꯏ꯫ ꯑꯔꯨꯕꯤꯅ, ꯀꯔꯤ ꯋꯥꯅꯣ ꯅꯪ ꯅꯣꯡ ꯅꯤꯡꯁꯤꯡꯂꯒ ꯅꯣꯏꯕꯗꯨꯅ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯁꯤꯒꯤ ꯁꯣꯏꯖꯤꯟꯁꯤꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯍꯥꯏꯌꯨꯅꯦ, ꯑꯩꯁꯨ ꯇꯥꯒꯦ꯫ ꯀꯦꯊꯕꯤꯅ ꯄꯥꯎ ꯇꯝꯃꯤ꯫ ꯍꯣ ꯁꯨꯝꯗꯧꯕ, ꯆꯌꯣꯜꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯤ, ꯉꯥ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛꯅꯅꯦ ꯁꯤꯒꯤ ꯁꯣꯏꯖꯤꯟꯁꯦ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯄꯨꯗꯨꯅ ꯆꯠꯄ꯫ ꯁꯤꯁꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯂꯝꯕꯤꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ, ꯀꯣꯝ ꯃꯆꯥ ꯑꯃ ꯂꯩꯕ꯫ ꯀꯣꯝ ꯃꯆꯥꯗꯨꯗ ꯉꯥ ꯈꯔꯅꯦ ꯐꯤꯔꯤꯡ ꯍꯦꯛ ꯆꯣꯡꯂꯛꯄ꯫ ꯃꯗꯨꯗ ꯃꯥꯗꯤ ꯉꯥꯗꯣ ꯐꯥꯅꯤꯡꯕꯅ ꯂꯣꯏꯔꯕ ꯖꯥꯠꯅꯤ꯫ ꯁꯣꯏꯖꯤꯟ ꯑꯁꯦ ꯅꯥꯄꯤ ꯃꯊꯛꯇ ꯊꯝꯂꯒ ꯀꯣꯝ ꯑꯗꯨꯗꯅꯦ ꯃꯍꯥꯛꯇꯤ ꯐꯟ ꯆꯣꯡꯊꯈ꯭ꯔꯕ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯕ꯫ ꯃꯥꯗꯤ ꯀꯣꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯊꯤꯡꯖꯤꯟꯗꯨꯅ ꯉꯥꯁꯤꯡꯗꯣ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗ ꯀꯣꯝ ꯃꯄꯨꯗꯣ ꯐꯠꯊꯣꯛꯂꯛꯇꯨꯅ ꯍꯦꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ꯫ ꯃꯗꯨꯅ ꯃꯥꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯀꯥꯈꯠꯂꯒ ꯇꯤꯡꯀꯠꯇꯅꯅꯦ ꯍꯦꯛ ꯆꯦꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯅ ꯊꯝꯂꯝꯕ ꯁꯣꯏꯖꯤꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯨꯟꯖꯤꯜꯍꯧꯕ꯫ ꯁꯤꯅꯤꯗ ꯋꯥꯔꯤꯕꯨ꯫ ꯑꯗꯨꯗꯤ ꯅꯪꯁꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇ꯭ꯔꯦꯅꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ꯫ ꯑꯔꯨꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯏꯟꯁꯥꯡꯗꯣ ꯍꯥꯡꯅ ꯊꯣꯡꯉꯨꯀꯣ, ꯍꯣꯔꯦꯟ ꯑꯩꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯇꯪ ꯍꯦꯛ ꯄꯤꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯆꯠꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯍꯧꯏ꯫ ꯑꯔꯨꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯉꯀ꯭ꯔꯥ ꯑꯗꯨꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ, ꯑꯔꯨꯕꯤ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯕꯒꯦ? ꯑꯔꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯀ꯭ꯔꯥꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯉꯤ꯫ ꯍꯥꯎꯔꯅꯤꯗ, ꯆꯥꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦ꯫ ꯍꯣꯏ,
ai sai sang sia loisina ma tawrage phamungda ngak po thabiro hoi hoi chak to khra thon loisilo ko khomba thokre arubi pakhata na sak thong howi somdana makhoi yunggi sorok wangmuda leiba thambogi mayumdani numidang aduda matai manau makhoi anidu yamna kanna khatnari thambona hidak mayam ma thaksilak-laga magi nupi bu phubani thamboggi nupi tharo sakphum amada leiri magi masa anidusu makhol thokna kappi tharona magi nupadi yengduna sauna hai nupi khoi sibu nupana khoi gi phubam lo nupi khoi di asonbini sole haiduna nupana khoi nan pe khoi bu matam pumada tuhat piri sibu nupa oi bana khoi gi karam thamoino se phuo nakon to pen nei bu phuro se phuo hey wangang da nung leibna kanar kadai sil piro sil da sajat piro ai hidak thak basat pa thengi sil piro ho leitre siki nei pham da leitre hai bani da ai su ngamli ba makai di ngamli makai di nang hidak thak na sil du holi da na ai so hauji ti ai ngamdre ai yam na ware ngamdre ba ai so ai gi sil pi ne bu na ba nang yang ware na cho nang yang ware di hauji ba nang na pam chakro cha na cha ni sipuraga nang na pam na chakho ai di kari to bagi ipam na sa dori ba chat loi ai gi su cha de chat loi ye kai do bai sa tori no kari gi sa ta ba ai ne puraga tan di ga da kyam du cha no na sak tu yen ning de nang gi pi na ba tori ma khaina ai bu phai hai ba nang gi sel pi dra ka na ai bu phatte hai ba nang gi miyot mi ne ya sida ai khang ma ngam che yeng na sa sing asina chara ka ya helak ri ba se kayam yam ma pa ma oina tang na ma si khang bi ba nang gi di hidak thago phang daga loi ra sida so pakhal ta da nangbo karam nu pa no nang sibo masi ne bisi wa yang ngang dori da sial pi gi hebra da pam chaki gi hebra ha nang ye pam du to apa mam to kari na makhoi pa bu na khan bi ri wa khala sibo ai bu nung sibi da ba tar ba su pikli ba da sa ni sibu di am ta nung sibi u ba kana gi sa nung siba ai na sinang ta da ba am ka phuro hebra nang am ka phuzilo hebra tharo mapuroi bagi miwat minai kaya bu khangtuna mahak lakli mahaki punsi tasengna ware mahak kapusi yamna kapi tawpham khangda mahak kapli kethabina aidi saksi loidi loirese arubi dubu magi nga thongki bu dubu hojik phabu loijiba sala chakna ka chak lambani insang se mana thilak pa ngai rege ai noi nek tsalage asi khanduna arubi makuda tengkot ama paiduna mahak mapana thoglei mapan thoglakpaduda surok wangmuda launaribadu mahak hektai haisei makhoi matai manausia awra male hina haidi makhoi matai manausia khanage hairasu ayuk nungtlude khatnaba yada brasini numidang kunigi khatnaba sibu karino haibani heman threda hojikti taning da bang yaksile makha tana taruje mahak chumjing arubigi mayum tamna lai arubi bu kawi arubi ai lai ye arubi na sakhum dei khumlei ai sakhum na lai ye adam chango o kethabi sakhum na sangi phan amada phamduna insang thong boloi jubu nang loi dore mai sia yak tang son ki ga haina tawbani ai di sak loi hore kam dor jan o haina yengena lakli bani loi dore ngak pham arubi su mapanda launari badu ngasai dagi tari bani mana hangi launa bagi khunsil ma tari bise ta do hoidara ho makhoi na trabadi kana oine numit khudingi sumai kansa makhoi ni launa bagi matam ni aidi chinpha bu pure to na su taning khiche makhoi matai manau ani se makhoi ani mi gi maramda mi wangang na bahawi aduni haise yap taning de aina haibadi ta thamong na tori bise kari no haibani masani lairaba mana hidak thakduna silting hali matam kaya ma manghali masibu haunaba thabak la haibani da onthokna su wakhal ta de da ko hoine magi masada awaba sa kaino hayu masakangde mani hidak thakna masil namit kudingi mana magi nupi da ni sil do magi nupi na pidrigana hekta phubiba upam na sakwaina hekta haiba as khangjeda nupa ma khoi gi thamoisi nupa loina na te da kaino ni makhoi hidak thakpa khara khaki wani aigi nupa nangi nupa di kari su tawjibasidi makhoi ga hainaurabadi akhoi gi di yam phakre ko phaba haibabu yam pharabazani da arubina mo haisu haibani ke thabi aidi tharogi khanbadane amu se am nungaite masa pikpa ni siga as nomagi charayen dana bu khonabada ke hada wajarabano
नुपीगे वाबसे नुपा मखोइना खंगफम थोई आइदि नुपाने हाइदुना असुम नाइथोक्लबदि करमना इमुंग पुबो ngमगनि मागे थंबौ हाइबा नुपासिना मसिने आइना साउनिंगिसे नुपीबो सुक्थिना ओतबा माने मा पापुबो सोइरेको हौजिसु मखोइ अनिसे लाउनबा लेप्ट्रिनि करम तौनि सिदे लेकाइगे मिना तुमने हिबनबगा अमता यारमनरुइ नोंमने आइना मसिंग लाकपदा हिदाक परेंग अमा मागे मंगक समदने यामना सोइरे मसे मखोइनि वरी कयामा मथंग मथंग सानरी अदुबु थंबौ अमदि थारोना खनबगी खोंजिलदि असुमसुम कनबि हेंगलै अरुबिना हाय मखोइनि से खनब तोक्तेनि सुमसुम हेंजिले नते अरुबि अखोइनि चलगा अमुता खमदोकलुसि हायब्रो अस तंद्रदा कियादि यामले अखोयनिना चचतुना मखोइ मतै मनाव अनि खनबदा खमदोकलिबसे खमदोकनब मी अखोइ लेरे हायदना थोइना खनैरा हायबसु कनाना खंगपोनो अदुबुदि सुंबा मीगी मतै मनाव खनबदि यावरुनो हायबदुमसु आई खंगी अदुबुने आइदि ताबाइबा ngमद्रे से अमुता खमदोकपिरुसे होय होय अथोंग मैंसांगदु थांथरमलगा मखोइ अनि मपानदा थोई थंबौ होय तमना चली मखोइ अनि सि मिवा खरा ngangnasaba tarabasु मबुक मपाउदि यामना फबा मिदानि थंबौना लावी आइगी हिदाक थक्नबा सेल पिरोय हायरबदि नंग हौजिमक मफम असि थातोक्तुना चखिगदबनि चक्र चलो थुना थारो मागी मपुरैबना फना थीना फुरबसु nganglebasु यमदुबुदि खगथादोक्तुना चलोय हायना लेरमबनि मपुरैबगी अहेनबा मियोत मिनै असि महाक असुमसुम खांबा ngamlaktre हौजिक्ति महाक असुम ओइना हायरि चक्कनि चखिगनि ये ऐ चखिनि ये नंगे अपतबा सेगाइबना युमसिदा ऐसे याम लेनिंगबगा मालुरब्रो चखिनि मफम असिदा इकोमदा पन्थरा लैरुइ हौजिमक चखिनि ऐ चखिनि हौजिमक ऐ चक्कनि हायरिबसिने चटबिख्रो ना हौजिक फाउ चट्रिबदि कैगिनो नसक अदु येंनिंग्रे हुदरे मुखारे चटबिख्रो ना बेम ऐ लेरमबकी नंगी ना पुंसिदो नुंगाइदि हिंजरमन हौजिकति नंगसु नंगी थोकपा लेजाउ आइदि चटलनि आइसु आइगी थोकपा आइबुने अमुक कौबगादि लाकनुको कौबगादि लाकनु नंगबु मु कौबु लाकपा हा मधुमा अइगी पुंसि लेरि मखैदि ओइथोक्तबनि हो फरे नुंगाइना लेजाहुरो नुंगाइना थारोना कपलगा लरिबा मागी मसा अनिदुदा येंतुना हाय इमागी बुको नपायुंगौ सिगी मनाक्तने लेबा यात्रे लाओ इमाइसा इपामदा चलसि मफम सिदा मखाताना लेरबदि इमाइसा इखोय होबने सोइदन सिबा तार थारोना मसा अनिबु पुदुना चटनबु होनरे तंजासिदा अरुबिगा केथबिगना पचंगसिंदुना कैनोइचे तौबिरिबसिबो नुमिदांग सिदबु कुइरावे लौबिरिबसिबो थारोना मसिगी युंगाउ नुपासी मनाक्तने ऐ लेरबदि सोइदन मागी मखुत्ता ऐ सिबा तार मसे मा फत्तबु नुपानी को मसे मा फत्तबु नुपानी या फत्तबु नुपानी मसे अदुबोबा इंगना तपना ngangnaba yadabraba lekai loina tare wawa laure sibu fajabu waro mana nupani ngami haiduna aibu tattana phuba mana hidak thaknaba selko aingona no bit khudinge dum niba magi sel hunba ngamdre mana phubada ai khangba ngamtre hei isa singje puraga ne ibamda satuna oina leijakrage ibam jakrage ba ai khanglakpa ngamaktre basu kangem khangmani nahan ka aisu madu yade खरा खन्ना चैनबगिबु पामदा चटपा हौनब्रा मखोइना नुपानि मखोइना हाइबा वादो खरा हे खुम्बिद्रगा लोइरे नुपि अखोइदि नुपा मखोइगी मखादा लेबनि चेबु तुमिना तुम लैथोकपा यादब्रो करमना इबु तुमिना लैतोइनो अरुबि ऐ याम वारेने तुमित चुप नुंसा मरकदा थबक सुरि पिकलिबि इसानि सिबु मबुक थाना पिजाबसु गमत्र मसिगी मथक्ता इपुरैबकि सक्रियेबो ऐ मखाताना मागी मनाक्ता लैबा ngमगतौ मानद्रे नुपी हाइसिदी अखान तंगदबनी एखोइसु हाइगे केथाबिना थंबौदो ओनसिंदुना हाय ता थंबौसु वखल यावमंदे नुपी बसुमना ओतप कनाना हौनबगे हेमनख्रे नंगी मियत मिनैसिदी थारोना मंगोंदा वामदा हाइरुगनो मंगोंदा वा हाइरुबगी कानबा करिसु लैरोय मासु मागी थोपा लैजावरसनी ऐसु ऐगी थोपा इसानिसिया पुरगा चचख्रगे इसिया वखलमुता ताबि खुदा इपाम धानु लैबा हाइबदो मीना कया फजना ngangnagandabani अरुबि पुमनमकि मिनोक मिसादो ऐ खांगलुरगे मागी मनाक लैरगा
ꯏꯃꯥꯏꯁꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯅꯗꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯊꯔꯣ ꯈꯥꯝꯕ ꯌꯥꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯊꯝꯕꯧꯅ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯒꯦ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯁꯨ ꯊꯣꯛꯂꯛꯏ ꯃꯌꯨꯝ ꯇꯥꯟꯅ ꯍꯜꯂꯤ ꯀꯦꯊꯕꯤꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯊꯣꯛꯅ ꯊꯣꯛꯂꯕ ꯍꯥꯏꯗꯨꯅꯤ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯏ ꯉꯥ ꯊꯣꯡꯕꯗꯣ ꯀꯨꯞꯂꯝꯗ꯭ꯔꯦꯅ ꯇꯧꯔꯤꯕꯁꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤꯝ ꯂꯩꯕꯅꯦ ꯃꯥꯅ ꯂꯣꯏ ꯆꯥꯊꯣꯛꯑꯝꯗꯅꯕ ꯉꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯍꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯊꯨꯅ ꯌꯥꯡꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤꯒ ꯑꯔꯨꯕꯤꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅ ꯍꯧꯅꯔꯝꯃꯤ ꯁꯥꯅ ꯁꯥꯕꯒ ꯁꯤꯡꯖꯨꯕꯨ ꯈꯪꯆꯥ ꯆꯥꯅꯤꯡꯉꯦ ꯇꯧꯔꯤꯁꯦ ꯑꯔꯨꯕꯤ ꯂꯥꯎꯍꯩ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ ꯍꯣꯏ ꯌꯥꯏ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯂꯤꯕꯅꯤ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ ꯆꯠꯅ ꯀꯦꯊꯕꯤꯅ ꯍꯥꯏ ꯑꯔꯨꯕꯤ ꯅꯪꯅ ꯉꯔꯥꯡ ꯉꯥ ꯊꯣꯡꯕꯗꯨꯗꯤ ꯐꯅ ꯍꯥꯎꯏ ꯑꯩꯗꯤ ꯄꯨꯛ ꯄꯣꯛꯈꯥꯏꯈꯩ ꯆꯥꯏ ꯍꯥꯎꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ ꯌꯥꯝꯅ ꯍꯥꯎꯏ ꯋꯥ ꯑꯃ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ ꯅꯠꯇꯦ ꯑꯔꯨꯕꯤ ꯏꯆꯦ ꯊꯔꯣꯗꯨꯕꯨ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯃꯥꯕꯨ ꯂꯩꯕꯁꯨ ꯎꯔꯝꯗꯦ ꯍꯜꯂꯝꯃꯅꯤꯗ ꯑꯗꯨꯝ ꯃꯥ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯥꯁꯨꯕ ꯑꯁ ꯈꯔ ꯉꯥꯡꯆꯩꯕꯒꯤꯕꯨ ꯃꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤꯃꯤ ꯑꯗꯨꯅꯤꯅꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯖꯕꯝ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯆꯠꯄꯅ ꯏꯅꯦ ꯇꯝꯐꯥꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯦ ꯑꯔꯨꯕꯤꯅ ꯍꯥꯏ ꯏꯅꯦ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯤꯕꯅꯦ ꯑꯩꯈꯣꯏ ꯆꯪꯉꯧ ꯆꯥꯔꯣ ꯂꯥꯛꯑꯣ ꯅꯈꯣꯏꯅ ꯆꯥꯅꯕꯅꯤ ꯏꯅꯦꯅ ꯌꯣꯜꯂꯤꯕꯁꯦ ꯏꯅꯦ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯕꯤꯌꯨ ꯄꯦꯟꯅ ꯑꯝꯇ ꯆꯥꯒꯦ ꯍꯣꯏ ꯁꯥꯍꯟꯒꯦ ꯑꯗꯨꯗ ꯐꯝꯃꯨ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ ꯇꯝꯐꯥꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯦꯅ ꯃꯧꯅ ꯎꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯃꯥꯜꯂꯦ ꯏꯅꯦ ꯀꯔꯤ ꯇꯧꯕꯒꯤ ꯋꯥꯅ ꯂꯩꯖꯔꯨꯅꯦ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯍꯧꯒꯗꯕꯅꯤ ꯐꯩꯌꯦ ꯁꯤꯡꯖꯨꯁꯤꯕꯨ ꯑꯩꯅ ꯑꯗꯨꯝ ꯇꯣꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯅꯦꯅ ꯑꯗꯨꯝ ꯇꯣꯠꯄꯤꯔꯛꯑꯣ ꯇꯝꯐꯥꯅ ꯁꯤꯡꯖꯨ ꯇꯣꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯥꯅꯕ ꯄꯤ ꯁꯤꯗ ꯂꯩꯔꯦ ꯆꯥꯔꯣ ꯊꯨꯝ ꯃꯣꯔꯣꯛ ꯀꯥꯏꯗꯣ ꯅꯝꯕꯔ ꯌꯦꯡꯉꯨ ꯑꯔꯨꯕꯤꯅ ꯁꯤꯡꯖꯨꯗꯨ ꯑꯃꯨꯔꯛ ꯍꯨꯏ ꯑꯗꯨꯒ ꯍꯥꯏ ꯃꯣꯔꯣꯛꯁꯤꯗꯤ ꯀꯌꯥꯝ ꯁꯥꯔꯒꯦꯅꯦ ꯑꯔꯨꯕꯤ ꯌꯥꯝꯅ ꯁꯥꯕꯨꯗꯤ ꯅꯠꯇꯦꯗ ꯆꯥꯎ ꯀꯦꯊꯕꯤꯅ ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯦ ꯃꯍꯥꯎ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯊꯨꯝ ꯋꯥꯠꯂꯤꯔ ꯀꯩꯅꯣ ꯀꯣꯝꯄ꯭ꯔꯦꯛ ꯑꯝꯇ ꯍꯥꯞꯇ꯭ꯔꯕꯣ ꯍꯥꯞꯄꯅꯤꯗ ꯐꯖꯅ ꯆꯥꯔꯒ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯅꯦ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯀꯩꯅꯣꯗ 이ꯕꯦꯝꯃꯅꯤ ꯑꯩꯒꯤ ꯁꯤꯡꯖꯨꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯎꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯗ ꯍꯥꯎꯇꯦꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕꯅꯤꯗ ꯍꯥꯎꯇ꯭ꯔꯒꯅꯅꯦ ꯆꯥꯔꯨꯔꯅꯨ ꯏꯅꯦꯒꯤ ꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯋꯦ ꯇꯥꯟꯖꯥꯁꯤꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯊꯝꯕꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯂꯥꯛꯏ ꯃꯈꯣꯏ ꯎꯕꯗ ꯑꯔꯨꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯊꯔꯣ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯦ ꯇꯝꯐꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒ ꯃꯤꯠꯀ ꯌꯦꯡꯅꯩ ꯍꯥꯏꯅꯩ ꯀꯩꯅꯣꯗ ꯉꯔꯥꯡ ꯑꯣꯏꯈꯤꯕ ꯀꯅꯥ ꯍꯥꯏꯌꯦꯗꯨꯒ ꯉꯁꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯗ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯑꯩꯗꯤ ꯉꯛꯄꯨ ꯉꯛꯏ ꯀꯧꯕ ꯂꯥꯛꯀꯅꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯔꯣꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ ꯉꯔꯥꯡꯗꯤ ꯏꯆꯦ ꯊꯔꯣꯁꯤ ꯑꯗꯨꯒ ꯉꯁꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏꯕ ꯁꯤꯗꯅꯤꯅꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯗ ꯁꯨꯡꯌꯥꯎ ꯌꯥꯎꯔꯨꯅꯨ ꯍꯥꯏꯔꯤꯁꯦ ꯉꯔꯥꯡꯅ ꯑꯃꯨꯛꯇꯣꯏꯕ ꯎꯅꯕ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯁꯤꯡꯖꯨ ꯑꯁꯤꯅꯒ ꯃꯣꯔꯣꯛ ꯆꯥꯕꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗꯦ ꯁꯤꯡꯖꯨꯁꯤ ꯑꯣꯏꯅ ꯆꯥꯕ ꯇꯥꯕꯅꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯏ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯩ ꯀꯦꯊꯕꯤꯅ ꯃꯈꯣꯜꯗꯨ ꯈꯔ ꯋꯥꯎꯔꯞꯅ ꯍꯥꯏ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯩꯒꯤ ꯈꯪꯂꯣꯏ ꯍꯥꯏꯕꯒꯦ ꯅꯪꯅ ꯈꯪꯕꯖꯥꯠ ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯕꯤꯗꯕꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯅꯪꯅ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯗꯅ ꯍꯤꯀꯥꯞ ꯇꯧꯈꯤꯕꯗꯣ ꯈꯪꯕꯖꯥꯠꯅꯤ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯝꯅꯒ ꯍꯥꯏꯔꯕ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯁꯨ ꯑꯃꯨꯛ
ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯅꯄꯨꯔꯣꯏꯕꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯅꯅꯦꯝꯕꯣꯛꯇ ꯇꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯍꯦ ꯑꯩꯅ ꯀꯗꯥꯏ ꯁꯦꯜ ꯍꯨꯔꯥꯜꯂꯦ ꯍꯥ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯁꯦꯜ ꯍꯨꯔꯥꯟꯈꯤꯕ ꯂꯩꯒꯦ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯎꯍꯧꯋꯦ ꯎꯖꯍꯧꯋꯦ ꯅꯪꯅꯗꯤ ꯂꯣꯟꯅ ꯇꯨꯃꯤꯅ ꯀꯅꯥ ꯈꯪꯂꯣꯏ ꯎꯔꯣꯏꯅ ꯇꯧꯖꯔꯤꯕ ꯁꯦꯁꯦ ꯅꯕꯦꯝꯃ ꯑꯩꯅꯗꯤ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯕ ꯖꯥꯠꯅꯤ ꯑꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯤꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯒ ꯁꯪꯖꯗꯦ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯧꯔꯤꯕ ꯁꯪꯖꯗꯦꯀꯣ ꯑꯗꯨꯒꯤꯔꯣ ꯅꯪ ꯌꯥꯝ ꯈꯪꯂꯤꯕꯗꯣ ꯅꯠꯇꯦ ꯈꯠꯅꯕꯁꯤꯕꯨ ꯁꯣꯝꯅ ꯍꯥꯟꯅ ꯍꯧꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥ ꯁꯨꯝꯕꯤ ꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯦ ꯍꯦ ꯅꯨꯄꯥ ꯁꯨꯝꯕꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯅꯨꯄꯥ ꯐꯥꯕꯤ ꯍꯥꯏꯁꯤ ꯍꯦ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯌꯦꯡꯉ ꯉꯥꯡꯀꯣ ꯉꯁꯤꯅꯦ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯀꯅꯤꯀோ ꯐꯥꯒꯤꯗꯒꯤ ꯌꯥꯎꯔꯣꯅꯦ ꯅꯪꯒ ꯑꯃꯨꯛꯇ ꯉꯝꯊꯣꯛꯅꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯂꯥꯛꯑꯣ ꯉꯝꯊꯣꯛꯅꯔꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔ ꯃꯥꯜꯂꯦ ꯃꯁꯦ ꯍꯧꯔꯦ ꯂꯥꯛꯑꯣꯅꯦ ꯁꯦ ꯑꯩꯗꯤ ꯍꯧꯔꯦ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂ ꯍꯥꯏꯅꯤꯁꯦ ꯃꯁꯦ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯄꯥꯏꯗꯨꯅ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯖꯒꯣꯏꯒ ꯁꯥꯗ ꯂꯩꯕ ꯇꯥꯔꯦꯅꯦ ꯑꯩꯉꯣꯟꯗ ꯍꯧꯔꯛꯂꯕꯗꯤꯅꯦ ꯂꯦꯟꯅ ꯊꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨ ꯑꯩꯈꯣꯏꯁꯨꯅꯦ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄꯗ ꯂꯦꯟꯅ ꯊꯥꯒꯗꯕ ꯅꯠꯇꯤꯌꯦ ꯃꯁꯤ ꯆꯥꯅꯃꯛꯀꯤ ꯍꯧꯔꯤ ꯃꯁꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯣꯏꯔꯒꯦꯗ ꯑꯩ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯂꯥꯎꯅꯔꯤ ꯁꯣꯝꯗꯅ ꯊꯝꯕꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯗ ꯍꯥꯏ ꯊꯔꯣ ꯅꯠꯇꯦ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯑꯩꯁꯨ ꯇꯥꯔꯤꯕꯅꯤ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯃꯥꯜꯂꯤꯕꯅꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕꯗꯥꯏꯅꯦ ꯅꯣꯡꯇ ꯈꯠꯅꯗꯕꯅꯤꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯉꯁꯤꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗꯤ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯅ ꯀꯟꯅ ꯈꯠꯅꯔꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯆꯪꯂꯒ ꯈꯠꯅꯔꯤꯕꯁꯦ ꯈꯥꯝꯂꯨꯁꯨꯗꯅ ꯍꯥ ꯑꯩ ꯍꯤꯗꯥꯛ ꯉꯥꯎꯔꯤꯉꯩ ꯑꯩꯈꯣꯏꯅꯤꯅ ꯈꯠꯅꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯆꯪꯉꯛꯇꯅ ꯑꯩꯈꯣꯏꯅꯤꯕꯨ ꯈꯥꯝꯂꯛꯈꯤꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯥꯡꯉꯣꯟꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦꯗꯅ ꯍꯤꯗꯥꯛ ꯍꯥꯏꯕꯗꯨ ꯊꯛꯇ꯭ꯔꯦ ꯊꯕꯛ ꯑꯣꯏꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯅꯪ ꯑꯃꯗꯤ ꯏꯆꯥꯕꯨ ꯑꯩꯅ ꯊꯥꯛꯂꯤꯗꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯃꯈꯣꯏꯅꯤ ꯈꯠꯅꯔꯤꯕꯁꯦ ꯈꯥꯝꯂꯨꯒꯦ ꯆꯠꯂꯨ ꯊꯥꯔꯣ ꯌꯥꯝꯅ ꯊꯨꯅ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯑꯔꯨꯕꯤꯒ ꯀꯦꯊꯕꯤꯒꯗꯤ ꯑꯗꯨꯃꯛ ꯂꯥꯎꯅꯗꯨꯅ ꯈꯠꯅꯔꯤ ꯀꯦꯊꯕꯤꯅ ꯍꯩ ꯀꯤꯔꯕꯣ ꯆꯪꯉꯛꯑꯣ ꯅꯁꯝꯗꯨ ꯐꯣꯏꯕꯤꯒꯦ ꯅꯪ ꯑꯣꯏꯅ ꯂꯥꯎꯅꯤ ꯁꯤꯠꯅ ꯐꯣꯏꯗꯠꯄꯤꯒꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯈꯠꯅꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯀꯤꯔꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯨꯠ ꯂꯥꯎꯕ ꯅꯪꯕꯨ ꯀꯤꯗꯣꯏꯕ ꯀꯤꯕꯤꯗꯦꯀꯣ ꯍꯣ ꯍꯥꯏꯖꯤꯜꯂꯣ ꯊꯔꯣꯅ ꯆꯪꯁꯤꯟꯗꯨꯅ ꯑꯔꯨꯕꯤꯌꯥ ꯅꯈꯣꯏꯅꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯈꯣꯏꯅꯤꯅ ꯑꯁꯤ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯅꯔꯤꯕꯁꯤꯕꯣ ꯍꯥ ꯇꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤꯕꯣ ꯊꯔꯣꯅ ꯍꯥꯏꯔꯤꯕꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯈꯣꯏꯅꯤꯒꯤ ꯊꯣꯛꯄ ꯀꯟꯅ ꯈꯠꯅꯔꯤ ꯊꯔꯣꯅ ꯑꯃꯨꯛꯀ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯖꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅꯤꯕꯣ ꯇꯣ ꯍꯥꯏꯔꯒ ꯑꯔꯨꯕꯤꯌꯥ ꯀꯦꯊꯕꯤ ꯅꯈꯣꯏꯅꯤꯕꯨ ꯇꯣ ꯍꯥꯏꯕꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯟꯕ ꯂꯩꯇꯦ ꯀꯦꯊꯕꯤꯅ ꯍꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯅꯤꯅ ꯐꯨꯅ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯨꯗꯕ ꯇꯥꯕꯅꯤ ꯂꯥꯎꯑꯣ ꯀꯦꯊꯕꯤ ꯌꯥꯝꯅ ꯐꯤꯡꯅ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯊꯔꯣ ꯃꯍꯥꯛꯇꯤ ꯄꯥꯈꯠꯂꯤ ꯇꯁꯦꯡꯅ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯗꯨꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯔꯣꯅ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯦꯊꯕꯤꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯃꯤ ꯑꯔꯨꯕꯤꯁꯨ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠꯀ ꯄꯥꯏꯅꯗꯨꯅ ꯃꯨꯛꯏ ꯊꯔꯣꯅ ꯂꯩꯀꯥꯏ ꯃꯤ ꯈꯠꯅꯔꯦ ꯂꯩꯀꯥꯏ ꯃꯤ ꯈꯠꯅꯔꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯁꯦ ꯃꯥꯅ ꯈꯥꯝꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯀꯦꯊꯕꯤꯒꯤ ꯑꯔꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯊꯣꯔꯛꯄꯗꯨꯗ ꯊꯔꯣ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯔꯨꯕꯤꯅ ꯅꯣꯛꯇꯨꯅ ꯃꯆꯦ ꯊꯔꯣꯗ ꯍꯥꯏ ꯏꯆꯦ ꯊꯔꯣ ꯀꯦꯊꯕꯤꯒ ꯑꯩꯒꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯠꯅꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦꯗꯅ ꯇꯥ ꯊꯝꯕꯧꯒ ꯅꯪꯒꯅ ꯑꯗꯨꯛ ꯀꯟꯅ ꯈꯠꯅꯔꯒ ꯄꯨꯟꯁꯤꯒꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯏꯆꯦꯕꯨ ꯏꯆꯥꯅꯤꯗꯨ ꯄꯨꯔꯒ ꯅꯄꯥꯝꯗ ꯍꯟꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯅꯇꯩ ꯅꯥꯎ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯊꯋꯥꯏ ꯋꯥꯈꯤꯕꯗꯣ ꯑꯔꯦꯝꯕ ꯍꯦꯛ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ
ꯑꯗꯨꯒꯤ ꯏꯆꯦꯕꯨ ꯊꯋꯥꯏ ꯋꯥꯍꯟꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯤꯅ ꯍꯥꯏꯅꯗꯨꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯊꯥꯔꯣꯅ ꯈꯨꯠꯂꯪꯂꯝꯃꯅꯤꯅꯦ ꯅꯣꯏꯒꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯏꯆꯦ ꯑꯔꯨꯕꯤꯒꯩꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯠꯅꯕ ꯂꯩꯔꯣꯏꯗ ꯑꯩꯈꯣꯏꯗꯤ ꯁꯨꯝꯅꯇꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤ ꯃꯤꯋꯥꯁꯤꯗꯤ ꯑꯐꯕ ꯃꯤꯋꯥꯅꯤ ꯍꯥ ꯑꯁꯨꯝ ꯇꯧꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯑꯔꯨꯕꯤ ꯈꯠꯅꯗꯅ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ